social media site or Facebook the Tagalako Maroi, but what all Kramam the Thames. Ahan, but a Koronga Mukumana Fondor Poa from Kra. Kokina Wari Sanaroi, direct Heidi, Equidi Wari Sanarasu, Equinangamni, Lan Taunarasu, Equinangamni, Tadok Naramadi, Nahana, Loiramanebua from Fondorakli, Loinana, Robin Mangang, Querapum Fondor Poa from Kran, Koki in Pina, Maitegi Waris, Sanning the Bagum, Equini Hennes, Hanning Day, Lucianava, Tangtabi Amapami, Sahi. Kungi matungda amuk kaidarakani tamangam de buapam Robin Mangang Querapum Fondor Puapam Mam the update Tausari Manipur top channel ki maikedi maroi e pauksing Mam the Tamsagi Hanam the Senkai Tumkai Mari Lena Sam Kakpam Sing Tong Lona Wari Belcre Manipur Barbers Association gi special emergency meeting among us Irabot Bowen Pangtok to Hausi Manipur the Sam Kakpagi Tabak Tauri sing the Tuan ba Manung Mapan gi Lukia and Pu Patangam Loidava Senkai Tumkai Diman Kerlak Padigi Matam Kra Barbers Association gi Makada Lady with Tabak Tauri but Tolava Shenmi Singi Dukan Thong Lola Gani Haina Lup Asigi General Secretary Papu Takun Tadurakpa Sirul Amana Fundurakli Shola Sinahai Yam Labasan Pampi the Yaroi Dukan Thong Lon Gadavani Haina Kanglaki Matungina Thong Sing Lon Mani Masikana Gumba Amatagi Mayok the Libanati Yam Labasan Pampi Bangambagi Pangal Lati Pibangam Dravadi Thong Lolo Havigi Lon Mani No Magi Shuraga Apico Senpam Pangna Honoriva Shinmi Singbu Nungsi Biduna Yam Labasan Pampi Gadavani Havigi Kongpam Handok Piu Haina Sirul na Apple Torkli Amaromana Isau Nang Lurabi Hidaxin Yondana Vakan Cre Hadak Manipura Toki Ising Isau Duna Maramoiduna Ising Tumziluraba Hidak Lang Taxing Yamda Yondanaba Directorate of Health Services ki Drug Control Administration Drug Inspector na Sirol Amangarang Tok to Nakan Cre Sirla Duna Handak Manipura Toki Ising Isau Duna Maramoiduna Ising na Tumziluraba Hidak Lang Taxing Medical Store Pharmacy Karana Yole Havigi Paupangre Hariba Tabas Drug Act 1940 ki Rule 65 Clause 17 namasum Rule 1945 ki mayuktani Drug Act amadi Rule ki mayukta asigumba thabak makhatana tawdana basukhangali Atop paamana Minister Susindro makhatana may masingamari thawgalon tamnaba cabinet na Sintibi Imakrana Prime Minister Narendra Modi na Manipur gi matana wangang de habi yaning de hairuba Minister Susindro Makhatana may masingamadi thawalon tamna cabinet na wareblaw biu haina Koirambal Kaithil gi masing taksilakli Iramdam sibu kanana bo honariba imasingbu singthana bo honarak po yaning de Mama oibising na singnarabadi Minister Oirabas miyay kudimak awapam na tagani haina Koirambal Ima Kaithil Joint Coordinating Committee for Peace ki convener Laishna Memana Penda Papungdurakli Minister Susindro gi wapam asiki mayokta Koirambal Kaithil sanction kiba ihauda sarugya kiba el memana fungdo kibada khutta subli pai haiduna miyam bu hanthana yengmunga sumloi lengak subli pai ga doriba si supnata gi sahi manga khaktani Koirambal Kaithil Joint Committee si yaitong phamdong basingda khuju muju tawduna sel laukthokna ba CM kiba lupnati Leba kanana basong thura kiba lupni sai helab irang asita committee asina lauriba thaudang singa si yenglaga mama oibi singbu kari mating pang sigi haina khanbagi muhutta hanthana yenglakpa simak laibak thibani Minister am oina mahna phongdo kibu wapam simak Koirambal Kaithil gi ima singna taraina laudi wapam sigi mathakta sapsaba phirep lauragan haiki nakala maromda miyamda uhai wata phajadaba ngang saklaga laingaki moral naithaina ba honabana poloida apabakak oirakloi haina committee asigi ko convener Y ebe yaimana phongdorakli Manipur gi rang asigi matangda center na laurakli ba khongthang sing apangba state asigi lengangna uba ngamdraba sumiyamna di mek sing uba phangi khutta subli pai haiduna miyamda onsilaga sagi haba wokal thadoksi kumja English singani ga amagi June taragani panamadi kumja English singani ga kungo humdagi me ahumdagi irang sing center gi karamba lainga ki matam thokiba no haibasi miyam pum khangi miyam da makhatana onsilaglaba amadi Manipur thugaina bo honaraglabadi kangla da thokiba mama oibi singi phi thongda ba khongjung amuhana halaktuna state amadi center lainga na tawriba khujul thorang sing sabak phaglak ngamgani hainasu magna phongdokhi Makasa tharak poina to papomna thangjam manorama mihat chahi kun mapung pharak gi nising thoram pangthokre thangjam manorama mihat chahi kun mapung pharak gi nising thoram ngasi ma ki pokna phamlamdam bamun kampu me lekai gi community hall pangthokre
Working Committee of Apun Malup Manipur Thangjam Manorama Memorial Charitable Trust Bamun Kampu amadi Manorama gi imung manung sinduna pangthokpagi thoram adu laikhidraba Thangjam Manorama gi photo da haikat lekat tamduna ikai kumna butki loina Thangjam Manorama amadi Aphaspa Englishing amaga samapanga yanghaiga nipan gi saitheng na laikhidraba singi maphamda laikhidraba singi maphamda minute ama tumina leptuna ikai kumna butki thoram aduga mari lainana Working Committee of Apunba Luf Manipur gi coordinator Folendro Konsam na hai July taraga mathwes Manipur miyam gi oina yamna ningsingngai oiba yamna thamoi shokiba numit amani numit asida Thangjam Manorama bo Assam Rifles na yamna tamthina halagba matung hondolangki maki mihat adu yaningda phongdoktuna miyamna akan makhongjang kya ama sangsinki mihat asigi ningsing thoramasi sahi khudingi pangthoktuna lakli ngasi gi ningsing thoramasina Kulak Shuba Ningsing Thoramni Thoramasigi Nungyoeva Wakalondi Apaspa 1950 resi Mapungpa na Mutpa Mari Thangjam Manorama gi mihata sinaba Assam Rifles ki personal singlo gi matung ina matik saba sairak piu haibashini North East India da maru oina Manipura mapham matam sang Apaspa English ngamaga samapanga yankhaiga nipan thamjinduna laklibasi India lainga ki Nungyoeva Wakalon karino Asiguma thawong asikanem tawgi haina makna makhataki thawram ga mari lainana Thangjam Manorama Memorial Charitable Trust ki president Thiam Nilbir na hai Thangjam Manorama miharadu yamna ningba kainingai oiba mani hanaki Manorama laikhidabagi kunsuba ningsing thawram asiga iroinana Trust Apun Malup Manipur imung manunga kupna Khanaraba matung Manorama gi ningsing pak ama semgatnaba Bamon Kampu Laitambi Singdong Khongnang Khong lam ama kandun thamle haina makna makhataki ngasigi thawram adu Apun Malup ki coordinator Funindro Konsam Joy Singa Kham Trust ki president Thiam Nilbir amadi Bamon Kampu Khabam Maira Paibi ki president Hirom Landuni na athoiba mithunglen sing oina saruk yakhi atopa paomuna Manipur Muslim laktigi ahanba Loda PhD Fanglakoda Harawa Fungdurakli Manipur Muslim Maitei Pangal Singi Marakta Awang Bathaki Mahimasingda Thawayawada Natana Samas ki Thabak Thoram da Miyamna Thoidok Hendona Sakhang Naraba Edward Ket MD Ravi Khan Handak Doctor of Philosophy PhD in Law Fanglakoda Ever Living's Youth Sporting Agency Thawbal Phawden Manipur gi Mekai di Harau Nungaiba Phungdok Sari hain agency asigi secretary na thadorak pachirol aman haidi chol asina makhata aribadi Edward Kit Ravi Khan laikai khungang amadi iramda Manipur gi damak samas ki thapak tharam kyara sok thaba naidana honaduna sothraba amadi tola taraba miyoi kya bo chumba lambi da amadi awang thakta pukhatna bo hona biki ma ki mai masingi matang na khajiktang pallabada MA English LLB LMM Criminal Law Bangalore University ni magna handaki Mahatma Gandhi University Meghalaya na tha asigi mapanda law da doctorate degree pirakpada samas asigi asauba kanaba ma purakpa ama oirasanu amati maki tungi punsida asauba mai pakpa oirasanu haina club asigi maikei digi thamnakli Dr. M.D. Ravi Khan Edward K. na Manipur Muslim gi marakta ahanba law da doctorate degree fonglakpada su club asigi maikei digi hainingai leitana nungaiba phongdok sari hairi Atopa paomana Kangleipak ki maira gi editorial memni special content moina memda thamjage lana solution na bolengana paikhaliba thabak singa du miyamda sengna khangalu Manipur da thokliba kanglup ani gi lana solution na ba Manipur lengana kari karma thabak paikhaliba gi haibadu sahi ama tha anirom helaklaba faw leibak miyamna khangan bangamdana lerakli adu bungarang Manipur gi state minister N Biren lana solution na ba kanglup ani gi marakta wari sanaba hawre haina phongdokre Masimakti yamna thakaningai ni adubu athengbara thokpa thabal oinadi tahandanaba hotnaba chungani loinana Minister N Berena lana si satharakpa chahi amaga tha ani helaglaba matamda yamna thengna phongdorakipu waphamasi thabak oina phongdokpa ngamnaba hona phamthui madunatana leibak miyamda phagi pharang sanabagum tawdaba thabakta tawwi haina hajinmadi tahandanaba honasi Hauzik leibak miyamasi hainingai leitana ware masagi maramdamda refugee oibagi sapmanari loinana lana solution na ba Manipur lengana kari karama thabak paikhaliba haibadu leibak miyamda mayek singna khangan phamthui madu oirabadi ing tapa Manipur ama oinaba haibadi lana solution na ba Manipur lengana paikhatham
पाइखलक्पा थबक थौरमसिंगदा लेबाक म्याम हुपना चोंथोरक्तुना सोयदना मतेंग पांगलकनी मदु नतना लेंगांगना असेंगबदु म्याम ममांगदा मयेक सेंगना थमदना तौरी होटनरी हाइबरोमदा मतम मतमगी ओइबा वाफम हाइरगा थबक ओइना पांथोक्तबा ताराबदि लेबाक म्यामना मणिपुर लेंगाकी मफमदा थाजदबगी चांग नोंमा नोंमा हेनगलकनी सीएमना प्राइम मिनिस्टरगा 24/7 लान से लुसिनबगी मताना वरी सानै हाइना लेबाक म्यामना फोंदोखरे अदुबु लान से लुसिननबा भारत की प्राइम मिनिस्टर नरेंद्र मोदी गा वरी सानबनबगी दमकता बीजेपी लेंगा असिगी मिनिस्टर एमएलए कयादि दिल्ली दे चतुना लेरुखी अमदि हौजिकसु लेबि यावरी मसी चीफ मिनिस्टर न बीजेपी की मिनिस्टर अमदि एमएलए सिंग लान से लुसिनबगी मतांगना पीएम गा सीएम असामका 24/7 वरी सानदुना लई हाइबसी खंगदबनी हाइबदु ताकनी मासिना सीएम अमसुं बीजेपी की मिनिस्टर एमएलए सिंग लान से लुसिननबा होनबदा लौफम दोको थाउदांग अमदि मतम मतमगी ओइना ई पाउ फाउनद्रे हाइबदु ताकनी हाइबदा लालोइद्रा हाइना खली मरम अदुना चीफ मिनिस्टर हौजिक लान से लुसिननबा पैखतफम थोकपा थबकसिंग अदु पैखतली हाइना इसंग थौना मणिपुर मियामगी मफमदा फोंदोखराबनिना पैखतलिबा थबकसिंग अदु करी करीनो हाइबदु लेबाक मियामदा मयेकसिंग खंगनफम थुइ लोइनना लान से लुसिननबा अफबा लंबीदा संगसिलकले हाइरबनिना भारत की प्राइम मिनिस्टर न करी करम थबक पैखलकपगी हाइबदु येंगबा तारी मदुनतना लाल लुसिननबा भारत लेंगांगना करीगुंबा थबक अमता पैखलक्तबा तारबदि सीएम न फोंदोखिबा वाफमसिंग अदु अरानबनी हाइबा मयेकसिंग न ताकलकनी हाइबसिमसु खंगना अचुंबा थबक तौबीबना अफबा ओइगनी हाइबा कंगलैपाकि मैरागी एडिटोरियल मैम स्पेशल कंटेंट मोइना थमजरी लोइसलकपो ओइना तोपा पावमना पाउजाखोंगी लौ परी लिसिंग अहुम हेनब लौ पानबा यादना लेरे KADUCO हनक नोंग लेप्तना ताबसिना मरम ओइदुना हियांगलम ग्राम पंचायत अमदि लमजाव ग्राम पंचायत असिगी लोनबदा लेदिबा पाउजाखोंग हाइना खंगनबा किलोमीटर 8.50 रोम सांगबा खोंग असि फुंजिनखिबना मरम ओइदुना लौ परी सहुम हेनब लौ पानबा यादना लेरे हाइना कक्सिंग डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन KADUCO की जनरल सेक्रेटरी टी लाखीना पाउमिसिंग फोंदोखरे पाउमिसिंग हक्थेंगना कोइना सत्तुना येंसिनखिबा खोंसत अमदा मागना मखाताना हाइखिबदा लाकदोरिबा अंगनफौ अमदि कुमसी उगदबा लौफम अयामसु मांगदुना लेरि लौफमसिंग इसिंगना पुमलंगलंगदुना लेरि हाइरिबा थोंगसी मवोंग ताना सेमदबा ताराबदि नोंग लेप्तना तासिलकलिबा सिदिगी अमुके हेना खुदोंग थिनिंगे ओइगनी मरम असिना मरि लेनबा डिपार्टमेंट अथुबा मतमना मियेंग संगबिदुना खोंगसी सेमजिनबिदुना लौमिसिंगी अवाबसि को हनबिवाइखि मागना हाइ खोंग असि सेंद्राबा अमदि मवोंग मदिल तादरगदि हुमफुगा निपान हियांगलम मफमसिंग लमजाव अवांग लेकाई लमजाव मयाई लेकाई लमजाव मथक लेकाई तेजपुर लाइमनाई अमदि लंगमैदोंगी मफमसिंग असि लौबा याररोय मरमसिंग असिना हारिबा लखोनसिंग असि कुमसि चहिगी लौ उबा याहनबिनबा मरि लेनबा डिपार्टमेंटसिंग अमदि मणिपुर लेगाना मियेंग संगमिनबा पुनिंग सिंगसिलकलि अदो हौजिक ओइनदि म्याम पाउ सिमतांग असिन सिंजरगे मस म्याम पुना नो अपडेट ngamiना